Sikante ki aroiba mathau mangam kakching kuno tumulakpa water supply scheme ki mathak tapang thokre risikanta bu nongmai berel na kapani mityet ki mitluda maru ama palam ki mahakna mahaka khangnaram bi nupi phaduna cherak pidri phawba khongjing chengshin ki gani haidana JC gi maikei dei thamlei masi yam nuaitaba khigi hauki batang kunga mathoi da thoki ba thodok tuni oja ngarang ngarang mak Facebook ta ka thengra bada risikanta aina hatpani gaina nupana chu chongthoraki ko masi magi KCNI da sinare athuba matamda masi da chena ba khuding mak cherak pigani aina governor na su thajaba budi piri adumakpu risikanta misigi matang sida khoi yang kanna tongan ba khoi media housing da sudum khana nei na basi oja khoi gi da sudum khana nei ne je adumakpu masida chapchana mahaka khangnaram bi nupi si chenaram gani chenaramoi haibasi ain gi oiba miyengda phangpham thokpa cherak to ain gi oina dum chacharasanu haina thambasu dumak yawi adum puji sigi maikei da gidi haidi phaduna cherak pidri phoba khongjing chengshin gi gani hairi JC na thamleiba statement sinadi risikanta misida chapchana mahakna khangnaram bi nupi si chenaram me haibagi chapchaba evidence haibadi puthokpa yaba evidence laibagi mami dumakna su hairakpa oiramgadra haina khaleja adum poja masida khoina thamjaning basi hajik manipur gi laiba phibam sida khoigi thoning daba unwanted incidents unwanted issue di dumak thoi aidi rims ki boiro tongan ba khoigi mi nupi sing siba amene kanano ma siba khorpa da JC ekta phamba adu JC lairaga su sumaina leptana khongjing jangsin gani haidana sumaina changa laamma kanda aroibada karigumba heta compromise tawgibasi oja khoi thengnadabnate masimakna su kari haini khoina compromise tawba yabagi room amakhak leirabanina leingakna su nahan excretia su dumak lauthui dumangai boja sisina JC ama haidi form torokanda sumaina hauji phawbadi hek phadri phawba cherak pidri phawba khongjing changsin gani hairi masi kadai bo yona chengchan doino masi su dum compromise tawraga tokhigadra ojasi kari kamaini yengbe duri kari khongjing no chengchan doido haibadu ne maru orisi issue di ko moi hanba khogi adegi den sum mi singje khongjing de loi engage taw leibu su yaba nate live home lei dana ko risikant du ma lei gitre ma lei gidab du mayam loi nungai na de ama taw na de adu hojikti khoina lenga amada ain amada scenery banina ain duna kai lokhalaki haiba potu khoina yengba ta bani natra ain duna kai lokhalaki haiba du yengba ta bani mi amaina singna yana on suspicion da heta serak pi ba hat padi yadawni na madi citizen su ma su lo abiding citizen amani lawri bani madugi mathakta mabani relations with my conspiracy to the kari yawi kamai tawi kawi have the due process ama sangmanina adugi potugi wani adada khong senghe liba JSC sing asisu akhoi gi magi live loi leiri neba live leibuni na madu da kyam gine engage to leiba ngam toino haiba pot issue am su leiba ko adana JSC sing sida khoi loi mak lan lo su yadaba area khadi dum leiba haitare adu mai khongjang dugi magi longevity aduga magi leiba response adu the government na piga doneba adugi government adugumba mayam sing aduna maram oira bakkan adudeda akhoi citizen sing sida adugi performance mayam sing do se akhoi west ki democracy ki kari ge duada yam chakhorpam sing sidi magi leiriba magi tenure du deta kari crime against humanity da crime kari leigi adegi di karam ba thodo wak thok thoki adu mai ki no sida karam ba thodo wathuk loisan gi gai se magi reporting tawraga madura nei naraga akhoi government formation gi kari election gi mai reflect tawre ebo ko adu akhoi saida di madu gi reflection du kyam leirage haiba issue sineba adu tagadi people akhoi da sarkar ma semjero lenga am lingjero adu tawra to nasa self determine tawro haidana akhoi gi oiba akhoi na semjarabani en wasak lawdana leiraba posi deida amuk madugi poto akhoi na madu sinnabagi natraga sianoi tanja prako da madura thokiba history crime history adu da mayam sido karimta yengdabida mai thokpa tawnar pataragadi landu disi aroibada institution dura akhoi dura haiba issue ma tholakane lana si mayam singa se masi yamna vicious circle amada ungaleba pot amane aduna masi mayam singa se samna haiba kanda
से हंदकी लेइबा सही मंगागी टेन्योर सिदेदा करम करम्बा अखोगी ह्यूमन की लेरिबा मरक सिदा क्राइम कयाम साथी साथी बथोकी अदुगी कयाम मदुगी पनिशमेंट कयाम थोकी मयाम द कयाम सेटिस्फैक्शन पीगी नत्र कैदोगी हाइबना सिंगबसे अखोइना हाय अखोगी गवर्नमेंट इन्फॉर्मेशन तरोन दाय मतम अमतरोंदा कना कना ना अखोइ निंगहंगनबा यावगेने मसीनेबा लाकदोइबा इशू दिको अदु मसी मयाम सिंग असे निंगहंगबा ngamba अदुगा मदुगी अखोइना JSC na matam sang na sarkar ama semba ngambagi ama tawbagi magi khongjang bang ngamgidab di yaiba but madugi changdang gi ba thodok mayak thok mayam sing ado madu ningjang akanda da mangonda magi haiba potu semna na bagi sinna na bagi tanja ama piraku matam da madu ningjang bobo ki capacity de akoi leigadabani sine in hajeni aduna leib mayam sing akoi analysis tawsi ko tam laiba pot mayam sing asida karam magi hayeng political party में आना सुपुत होना रखनी को हुनर रखनी अमत रखनी rating में आम सेम करने सीगी में आम सिंग असे नहीं न वो गंबा मधुगी पोसिंग असे अकोई न खना नहीं न रखना मधुगी कनोदुदगी अकोई गवर्नेंस की अकोई गवर्नमेंट की mandate तो थोड़ा पंगम तारगदी अकोई सोसाइटी साखर पर सोसाइटी डेमोक्रेटिक बेहुले सोसाइटी तो ओरे कदोई ने बोको मधु ngam दब तारगदी अकोई न हाई में आम सिंग असी कनो में आम सिंग असे अदुम अकोई मतम खरदी दब अकोई अदुम उर्ग लगी बताबनी नतरगदी खंगेबा हाइदी इंस्टीट्यूशन दु संगरो मीसिंग जु खंगेबको प्रजा की मेंटालिटी से कमायन अदु तागदी साइबोक्ति सुमाई मैनेज तरोगा अदुम सोइदा साइबोक्ति सुमाई तरोगा मैनेज तरोगा अदुम सोइदा हाइबसे मसी अदुम खंगमनिन अदुगी लेवल अदुना सुमाई तरोगदी सुमाई सोइको हाइबसे मोय मसादा अखोइना एलर्ट ओहेनबा ngamagadi adum potugi asengbodu tholakkanebako adu ohenba ngamdragadi adugi posing adu asengbodu adum thokpa ngamoyebako masi khaktani aigi loiba argument aina thamningbadi ko adu aikoi aina hajeningbadi aikoi leriba lenga ase democratic society ni democratic government haitagadi ai sa self responsible oi haibasi ni dain thamjeni ai sa responsible yaudabo in leitargadi adudi yaro subject oire citizen oire roebako कोई सिटीजन ने हाइबा तारगदी आई सासे लरिबा एनी क्राइम नत्रगे एनी इन्वॉल्व एनी आई सासे रेस्पोंसिबल पर्सन अमनी हाइबसे आई इसाना खनबा ngambagi thongna leiba ma changeba adu leitragadi akhoi enosidi magi institution da procedural democracy adu ada mai election tawi koli akhoi periodical election tawi adu tawira to haiduna madudi procedural democracy kaweb akhoi kano side da leiba pot natebo aduna real magi democratic ideal sing ado madu akhoi praja gi level da gi ai sasi daita yauna ngakpa ngambagi madu gi thongna wakhal pungning akhoi leibam changeba adu leiraba matam du da hai mayam sing si loin tam tamna madu handarakani madu handanabagi da makta ne akhoi na political party civil society adu da mayam se missing je adu hai mayam sing disu miyoba ngakta sembani na miyoba sing adu gi wakhan du dagi hai ba root keno mayam lok thok pangam dragadi adu sudum ma adum as it is adum leidui ne bako aduna akhoi society sida akhoi responsible citizen oibam sangi akhoi JSC da adigi amada ngakta magi tainabi aroi maramdi magi life aibam lei magi personal life aibam lei ama life madu mayam loin tawgiba kandu da adum matam gi wena khoina mangre na loin ubusi aroiba adigi tholakpa su dum leiramgane bako haidi mamang da presidents mayam adum khaga dum leigi dana ko se akhoi gi anjawbi gi case da army adum keno pigi leidana ko adi manorama gi leiba keno tu da asam rifle lawthoki wari bako sumaina leiba pot mayam sing ase masi mayam sing su akhoi na kana tin loi lobe yaba nate adigi den akhoi na any akhoi nungti gi day to day encounter tawba ngamdabni na JSC du ga maga leinari ba potu da akhoi public koina publicize torokan public ki orakan da issue do koina khangbai wane ba public ki do mong da mogi leriba environment da kayam satisfaction phangi ge koina loina khangba na te bu se any gyms da bu thokpa hairo natra kaino thokpa hairo kana mogi leriba area tu da koina hairiba du na publicize toring matam du da koina nerambai wani khangambai wani loira matung da indang namdar gar matung da ama tawkhar matung da makoi da kari legal procedure loktoki haibu tu da hayang matam sangbu poni na adagi tholak pa du da koina yeng bata bani adugi pot mayam sing do koina kitang loina mak kano mayam sing se loina ma phati ab sunate loina phai ab sunate adu aikoi isada self responsible citizen ama oibagi thongna du de koi leiba ma sangi haibu se sumaina sigi matang si thamni okay thank you very much